Happy New Year, boy. It's a Pyro! Pyro! Hello, mayambu taramna kuramjari. Ado nasiki video se khoi ningon chakobai video ma uidoi ni. Khoi ge Dimapur Meitei Council na ahamba khoi ge ningon chakobai se tawjabani khoi ahamba Dimapur Meitei Council na tawjabani. Ado nasiki ningon chakobai se khoi ge women wings ki ningon mayambu khoi na ningon chakobai ta munda kaujari khoi na si. Ado mathang chahi da su dhumaina pangdokane ne khanjai khoi sigai na hena chauna khoi pangdokani. Ado laraga nasiki program se kamai kamai ni tawni ai tap tamna unjarake. Ado mayam ningon sing lakpa haunare ado unjarake ko mayam. Ado kay hanim ko lagi ha. Sige, koy na siliban ningon chakob siya. Dimapur Meitei Council ge koy sinaw mayam na naman mayam siliban ningon chakob siya. Yam nungai aduga ngasi si yam na pungning sunuksi. Akoy ge iche chen mayam bu akoy na kaudna akoy na moy bu chahi amagi ningon chakob gi moy bu kauraga seba tawbu phangba ha ko se koy yam lai bu phagne ni khali. Aduna chahi kudingi suguma program se pang song tawbu ngam ge na mayam gi pham da haje ge koy Dimapur Meitei Council gi mai de gi na mayam da ahanba akoigi ningol chakobagi program ase akoina ningol miyamna harau bhana akoina ke koina kaksari ngasidagi hauna pusi supagi oina Dimapur siga pamon khading lakko khading akoya sunna kaptuna harau minaba hoijege happy ningol chakoba. My new subscriber, thank you so much. Meitei yamna phajreba ina matam kuina Dimapur sida mutuna leiraba uba phakiraba kasidi asimba sanai bajumangwa amadi asimba thagi ge khidi Meitei ina harau so namkhele aduna kumon khudi lakpa khudi ra shinoba haibase khaluraga haidi manungda yamna akoigi artha leiba amani ningol ekhoise poppadagi hauna kalem panthogi yumda chawraga nomadi akoigi thajeyonjaba haiduna migi mayumda chatle aduga migi mayum aduda ekhoigi yumni haiduna leirule aduga ekhoina kumona lakpa khudingda ningol chakoba haiba se ipang lamdamdagi na ibungi ipasingna ningol chakobagi paw ado ngaiduna lay ekhoina makhoigi paw aduna thanglakpada ekhoigi haraubagi ngamthai leite ningol ekhoina phana nungaiba yumda leragasu awaba yumda leragasu ipang lamdagi kaidoriba haiduna ekhoigi pungingda longmagi khanba tokte aduna ibungi ipasingna nungai phana leraga ekhoigi pungingda apen ba haibadoi
aduna kumja khuding lakta khudingi ibu ipasingna sunna tawiba suraga aikoina yamna penje ngasidi Dimapur Meitei Council na ikhang khanghodana aikoigi ningol chakobagi program ase pangthokpibada aigi pukmingna mapung thabagum asumne yamna harauje aigi iramdandi huzaida poklabasu aikoigi aina lakpa chahi taramuki manung asida asigi mayam ase uba phangdre aikoidi ningol chakoba matamda thongana tholaga kumai oine yengi mana chetnaba phijolado oiningida akhona amang oiningidagi ima oina chetpa ado aina ngasi Dimapurda lakpadadi adumiyamdo amakta ukhidre ngasigi anuba akhoi sanana asengba sanana mangdana phudong lakwagam ngasidi akhoi Meitei inat amukna honana phudong lakle asumna punsi supagi akhoi inat ase manghandana mayam punamakna akhoi culture ase mapung phana harau mino kaya loinana ngasi mapung phaba haibado oire asidagi su komon khudingna lakpa khudingi ataiga su chawna oihembiu haiduna isori mafumda khuramjani akhoi malen mi mapuiba isoru aina thanks already pawu kai na chari ngasigi akhoi Dimapur Meitei Council na siliba akhoi ningol chakawa 2022 asigi akhoi thauram asida Jumukidima dagi lakpiriba akhoi alaman akhoi Jumukidima Meitei Abunbaluk akhoi pawungsu akhoi chinausu mayam soi kai ai personally oina aina yam harauje maram je kare no haragadi ai samak se akhoi se chinau muri nupa mari ngadari nupi yawa ba yawte ningo ai se akhoi ai ki family da yawrakte adu nangasi Dimapur Meitei Council na ningol chakau ba taw se akhoi family da awat pa haibdi ningol le se akhoi miss to do nasi adu mapung pai hena khanjai maramdi ai family da akhoi nupa mari da ningol ama ba yawte ngasi de akhoi ningol yangkai humu le gre haina isa khoi khanjai aduna mayamna leiriba mayamsina ai je ichal mayamna place toyu aibu board review maramdi ai hujik president oibase noigi borna oibani aduidi noina lokoina aibu adega place torogadi akhoi Dimapur Meitei Council gi tamakta aina president oringaida kari ngamani kari tawni aibase noigi borna noigi place na ai thona aplat laga soidna yade jo mai pakani Dimapur Meitei Council bu pahanweni haina ai masi mayam de bi Jakobi nga thongba asina kari hawai asina kari no sangom kir ngatoi nasi di hawai khoi ya ba una song ni sina irom bole
Hau bro, hau na. एकदम टेस्टी Tasty. Hau bro. Happy New Year, everybody. It's a Hello! Di pun mau lihat apa? Saya itu dia apa? Kualitas,